Manipuri Young Development Organization Maido Amashang Bhanubil Development Society BDS Anina Khut Shamnaduna Angarang Kun Mathoi July Irai Numit Bhanubil Majargauda Eche Radhabati Debi Bu Yumda Taramna Okhre Panbaya Badila Fugi Langna Manipuri Sharee Shaduna Bangladesh Ki Puari da Ahan Ba Oina Eche Radhabati Debi na Shaki Bani Mahakna Shaba Sharee Edu Bangladesh Ki Ikai Khumna Jadiba Prime Minister da Khudol Tamkhiba ga loinana PM ga Unaruba Matung da Yumda Halakpada Mayamna Taramna Okpaga loinana Apenba Pungdok Thoram aduda wangangki Nirmal Singha Chandraha Singha Bharati Debi Konthojam Shilpi Kaisham Bishajit Amashung Nirupama Debi Mayamna wangangki ba matamda penman khiduna mitlupi rangkaya shinthagi bashu yaunaki Khunjashigi leishabi pakhang BDS ki Thoburel Singh amashung angang sing kaya sharuku yaduna thoram ashi mapung phanhangi Maidogi Shavapati I Eche Maya Chanuna Thoram Mapu oina aroiba wa haiduna thoram ashibu loishinki Pwede naman ningon ni ayami una makikungisu ayam puna makisu may pagpay pwede pwede